ISTV Pauming Tabir Singutaram Nocture, Uzimariba Pau. Haying Sangagadoriba Sanjan Tongi Pibam, Chief Minister Na Yengson Craig. Amadi, Sangai Festival Gi, Security Kitabakan Kade, Police Na Infal West Amasung East Gi, Mafam Singdak Kiba Hubaki Tabak Zata Craig. Hozima Punga Pau. Manipur Sangai Festival ki mangwina na hayang sangagadoriba Sanjan Thong Arc Breeze Pibam. Ngasi angan bada Manipur ki Chief Minister Okram Ibobi na hakteng na Yengson Craig. Hauzi oiriba Sanjan Thong ki Pibam sing maru oina gari langadoriba amadi. Thong gi matai ani thang bada lairiba khongdambi gi Pibam sing loina na numidang gi matam da than gadoriba mai gi Pibam sing su mang Yengson ke. Yengson badu da PSD gi Minister I Musandra MLA Sham Kumar amadi PWD gi Additional Chief Engineer Temba amadi atopa mari laina ba department ki official kya su sarukya ke. Thongi Pibam yang silaba matungda se minister na hauzi kangla mod khonung tawthok liba Pibam loinana matai da semgat liba wall singi Pibam singsu mak yang sin ke Sangai Festival ki section tharang lakpo ina ngasi Imphal West Police Commando gi OC Sanjoina luchingba team amana ye school da combing operations at a crack ngasi ki combing operation adu da mioi mapan makata na wahang pohang gi damak lokhat ke Manipur University Student Union na laibak miyam khangna laktoki bawa from sing Manipur University ki vishi na ngasi phawba response pirak tabana kunmapan suba Manipur University Inter College Youth Festival boycott tawagi wafam handok palaiti haina musugi cherola mana hairi amarom da musuna taliba demand sing MU ki vishi na yariba makai pukchel sengna thabak ta onthok piduna kunmapan suba Manipur University Inter College Youth Festival asi mapung phana pangthok na ba LMS Law College Student Union na appeal tarokle loinana musuna sangshilakliba khongjang asida LMS Law College Student Union na sawat kani hari hauzaga tema be antalok jare Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthok payai hakchang gi ahenba fat pamdaba body gi hair lauthok payai ngasi mag unabiu Dr Madhubala Laser Beauty Clinic MZ Avenue Imphal India gi ahanba national awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact Tobiu. Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open revision course for SSLC exam starts on 10th December. 10th foundation course classes 6 to 10 starts on 21st December. Our toppers of SSLC 2014 are first position as Sarlija Anoli, second position as Linthoibi, third position Luhya Ngangbom, sixth Nira Sinam, 21st Bameshwar N. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharakpa tarabashu karishu waningai leitre lift staff syrup sijinabiu adung gi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi najingai da saxal hobana hena fei Break matung na mutaram nokchari Ima kaithel gi sitharakliba amadi saktam mangtharakliba asi mari lainaba department singna thabak intok insin tawduna leiba amadi city police na thokan bani haina kaithel phambi ima singna ngasi phongdokre wafamasi kaithel ahumda pot yoliba singa ISTV news ka unaba amada phongdorakpani IMC na piba card paiduna kaithel phamliba singna hairakibada hauzik ima kaithel gi akoibada angi wangbada pot yoliba amasung athengba matam phawbada pot yonanaba laisinba sina pamdaba thodok kaya thokale ngasi street vendor masing hengalakliba asi city police na thokan bani masida natana Kaithel da nupa phawba phaman ba asina ima kaithel ima singi oidre masigi phajaba saktam na malem da saktak liba asi mutkhiba yabagi akiba leire haike ja manung si da nupa mayam phamjalakna nga yo mani nga se mani natraga adu ichani iwane na ai dem kwa mare na puthona rakna tawrati leiriba nipi atai si jo ai jo ichani iwane na roi na puthona rakta di bazar se nipi khiten sumoi oiraroi Kathi may masak thel liche mola je police na ni moina tawge da adu ngong ami ka sunati moina thindira ka di ka sum ta tawra loi nan gan ti vendor ma pan na mayam phami se municipality na matik chana thabak tawdabdagi city police na matik chana thabak tawdabdagi footpath
नुमिचु पफमी बने Kaitil as Sentin Binaba Minister Masumari Lane about departments in the Kayak Hajarabasu, Paisalati Haiduna in Tokuna Lady. IMC chairperson the Hirabasu Tabidre, Kat Paiduna Port Yolibasing, Posit Hantarakliba Asina, Tipam Tokpa, Tex, P. Bagam the Badagi, Kudong Sada Lady. Kaitil Yakwebada Kazilibasi, Governor Da, Lotopina Hajakre, Adubu, Housing Fawa Tabak Oina, Pantorok the Bana, Kaitil Imasina, Lotopagani Hadi. I am Sina Sutan Bangamdre, Makoina Nalada, Kaida Mulaliba Tori, Mayama Matuise, Massive problems he talked about. Katil Yakoibasi Manung, the Measle, Oina Maksanga, the Gakudim Mataki Pongaya, and about Katin, the Port Sinanaba, Akoiba, Railing Chair, Lokok Pew, Haidana, Governor Lakoda, complaint of Governor Lokto, Haidame, Lokto Pitre, Aduna Sangai Festival, Mamang Oyera. Maning Wagara, Imakatenji, Secretary Mayangoluna, members in Nasi, Equina Loina, Koi Power, the Lentalani, to Gairani, Parasu, Akoi Parasano, Akoidi, Hosi, what's it, Ravanina, no Magibarabo, Bongam. Come on, come on. Yeah. Come on, come on, come on. Suzuki ki gari macha makhal suna fangbiragani Thangmaiban DM College Road ta leiba mafam asida servicing center ki khudong chaba amasung spare parts sing MRP rate ta fangbiragani loinana irai laina loan lopagi khudong chaba su pijari ngasimak lengsin birau Eastern Suzuki Thangmaiban DM College Road Imphal Manipur Imphal East West amadi Bisnupur District oina makhal khudingi apamba 2 3 amasung 4 wheelers na chingbagi gari guarantor yauduna loan lawbiba yagani deposit toba numita apamba gari su pangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazaar Bisnupur Thongju amasung Thangmaiban Kendragi November Kunmathoi da pangthokadoriba marakki mikhalgi board khombagi thabak hayeng nungthil loiragani board khombagi campaign gi matam loisilakadabaga iroinana board khombagi thabak hena kangkhatnarakli maru oina BJP amasung Congress ani gi marakta awai akhomgi sang nongmagi hengatnarakli North East gi Congress maru phuktatuna manghanba amadi tungi mirolgi damak ahanba maira oina Manipur dagi BJP gi miretna ohensi haina Assam gi Congress government ki minister pham thadoklaga BJP da yaurakhiba Hemanta Biswasna Fongdokre Ngarang Thongju BJP mandal na sinduna basikong maira ground da mikhalgi campaign da wafamasi Fongdokhibani thoramasi da state president TS Chauba mirep oiriba TS Biswajit O Joy M Hemanta party ki luching makya su sarugya ke O Joy na chief minister na sahi mari da thadakhiba budget Thongju kendra da sahi amada thadaduna kendra se punglang langhangani haibasi Thongju miyambu apangba oiraboi ninglabra Congress ki oidaba wangang asida thajabiganu Congress na sahi tara kendra asigi mihut oiduna government pairingai da tawba thabak adudi opposition da leiba chahi ahung khaki thabak na heli haike Hemanta Biswasna insolishingani taran thoida pangthokiba Mahak Congress tagi haurak pamiyoini Manipur gi mikhalda Mahak Congress ki in charge ama oina Manipur da board khombala ki adubu Congress na awang nongpogasi saukhat papamdaba saukhat naba thadaba senfam luchingba singi firkhau da changkiduna miyam da yodaba thawong asi yaningda duna Congress toklaga Narendra Modi na awonba purakpa ngamgadaba asi yenglaga BJP da yaubani Manipur asi sana khonaba masung art and culture da mangjil tharabasu atai hiram kaya dadi maningda leidi masi pumnamak yenglaga asengba Chumba lengak amat thamnabagi damak BJP mapangal kalhanba mathautai haike आज एक स्टे ऑर्डर ले सकता था लेकिन उन्होंने एक हिम्मत दिखाया कि मैं वो कोर्ट में नहीं जाऊंगा मैं जनता का कोर्ट में जाऊंगा मेरा हिसाब में आज का पॉलिटिक्स में आज का राजनीति में ऐसा उदाहरण बहुत कम है तो इसलिए विश्वजीत जी को अगर आप लोग का तो उनका ऊपर आशीर्वाद होना चाहिए लेकिन देश में ही उन्होंने एक अपना उदाहरण बना दिया है जिसका शुरुआत 21 तारीख को होना है इस 21 तारीख को आप लोग विश्वजीत जी को कमल का फूल में वोट दिला के ये नया नॉर्थ ईस्ट का नया डेवलपमेंट का एक नया दौर आप लोग शुरुआत कीजिए ये मेरा आप लोग का ऊपर विनती है हौजी मरोइबा पामो hayeng sangagadoriba Sanjenthonggi phibam chief minister yengsinkhre amadi sangai festival gi security ki thabak khatle police na Imphal West amasung East gi mafam singda thiba humagi thabak chathakre ISTV bawmieng tabirba singbo mukahana khurumjari